Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau Kaubru singsang parengda lam ekar sama ahumda tharamba popi pambi sing security force na yanthatuna manghankre Manipur Sangai Festival gi ngasi nipani chanba numita tongan ba mafam singda nat ki oiba thorum sing yauna makhal mathel gi thorum kya pangthokani amasung UGC na leba sigi higher education institution singda matam sana parikha pangthokna ba amasung final degree amadi certificate na singba yenthokna ba khanghankre Kangpokpi जिला की मनुंग चना कौब्रु सिंगसांग परेंगदा थारंबा पोपी पांबी सिंग सिक्योरिटी फोर्स ना यांथतुना मांगहनख्रे पुलिस की पावगी मतुंग इना सिक्योरिटी फोर्स ना फॉरेस्ट विभाग अमदी नारकोटिक्स कंट्रोल ब्यूरो एनसीबी गा खुसमनदुना कांगपोकपी पुलिस स्टेशन कोनबा कौब्रु सिंगसांग परेंगी सरुक्ता सौराकना लम एकर साम अहुमलोम पाक साउब मफमदा थारंबा पोपी पांबी सिंग यांथतुना मांगहनखिबनी हाइरी मसिगा लोइनना मफम अदुदा लेरंबा संग कुंट्रा हारबेक तरा Tilhar hidak packet kuntra taret thumbek tara humdoi amadi popi thabada sizinaba tongan ba kusukulai singsu security force na manghankhi Amarom security force na raija sigi sing amadi tamgi mafam kya da thiba humba amadi area domination lepalaitana sathari Police ki pauna hai Jiribam jila gi manung chanba nungchappi amadi Binselu ani gi marakta leiba umangdagi kusukulai sing phangbang amle kulai sing adudi pompi ama .32 pistol ani Pompi bom ani kilogram ama lumba ID ahum amadi meter kun sangba cordex phangbangam ki hairi masigi mathakta Imphal jila gi manung chanba kontha halup makha lekai digi miyo ema masagi mayumdagi security force na bom ga konana fare aina thingkraba lup KCP PWG gi miyo mari su tongan ba mafam dagi fare haina police ki pawsina makha tari Manipur Sangai Festival gi ngasi nipani chanba numita tongan ba mafam singda nat ki oiba thoram sing yauna makhal mathel gi thoram kya pangthokani Palace compound gi Vegasandra open air theater da mai bi laising jagoi tangkhul traditional dance Uttar Pradesh ki artist singna ek bharat shrestha bharat ka mari lena ba jagoi kharam traditional dance thangta amadi maharashtra utkani hapta kangjebung gi oina sakma folk dance amadi music Ningthaurol saisak amadi khulang isai sakpagi thoram pangthokani Khuman Lampak Sports Complex dana indigenous amadi adventure sports program sing pangthokani hairi Amaromda Sangai Festival pangthokpa yaningde IDP sing masagi mayumda hanjil halu haiba dabi da ngarang numidang tongan ba mafam singda maira khongchat chatki Thobal Moijingda lebe yum ama ngarang numidang maina sakre aikhoigi Thobal Paumin hai Ngarang numidang pung mapan lom tabada Moijing Gram Panchayat ki hanagi pradhan Muhammad Waris ki yum maina sakhi ibung manungdagi phangba pawgi matung ina mai sakpa adu electric wire dagi horokpa oigani hairi thaudo adugi paw hek phangbaga Thobal Fire Service ki fire tender ama laktuna mai sakpa adu kanki Manipur ngarang punna miyoi 35 dengi positive oikhi raijagi haksel bibhag ki serol amana hai Rims Hospital da sample kuntare test tobugi manungda mi mapan positive oikhi Jenims da sample kunithoi test tobuda mi nipan positive oiba thengnakhi lanai oina mi ema test tobuda su mi edu positive oikhi Pradhan Mantri Narendra Modi gi pukning gi wa man ki baat ki sama kunipan suba episode tha sigi kuntra nongmaijing numit ki ayuk pung 13 dagi Akashbani gi thongda sandokani Thoramasi AIR News, DD News, PMO amasung Information and Broadcasting Mantraloy gi YouTube channel sing da su live streaming tawgani. Thoramasi LRS Surasanpur da su sandokani. Masigi Manipuri wahan thok Pradhan Mantri na wangang ba hekloi baga Akashbani Imphal na sandokani. Masi numit asimaki numidang pung nipan da su amuhan na sandokani. Dialect lol sing dana mathangi numita sandokani. Tabiriba pawa si Akashbani Imphal da gini. University Grants Commission UGC na lebasigi higher education institution singda matam sana parikya pangthokna ba amasung final degree amadi certificate na singba yenthokna ba khangankre commission na hai matam thintha bana mahiroi sing masaka sana ba thabak thibada kudongcha da ba kaya mayokna halli prospectus ta yawba academic calendar gi matung ina parikya pangthokna ba amasung phol lakthokpana singba matam sana tawgadabani haina commission na hairi parikya haido kiba numit chama marifuni gi tungda
mahiroi-singda degree pigadabani haribasing asi indabasingi mathakta commission thabak lokhatpa yai hairi Nifu Mari Suba India International Trade Fair New Delhi gi Bharat Mandapamda ngarang loisinkhre ngarang aroi banumita tongan ba category singda makong mathang taraba singda mana yanthokhi Partner State category da Rajasthan sanagi amadi Focus State category da Jharkhand sanagi takman phangki Rajya amasung Union Territory gi category da Odisha sanagi Madhya Pradesh na lupagi amasung Puducherry na sanjangi takman sing phangki Mantraloy amasung Department gi category da Ngaksel Mantraloy na sanagi amasung Mines Mantraloy na lupagi takman sing phangki Akashvani ge wari sanabda Trade Fair sigi Managing Director Dr. Neeraj Nahai Sahi asida miyoi lakh 19 hena Trade Fair sida lakhi China, Egypt, Iran, South Korea, Thailand amasung United Arab Emirates yauna mapan leba amasung leba asigi exhibitor lising ahum changa henbana thorom sida saruk yakhi Rashtrapati Draupadi Murmu na Odisha Vidhan Sabha gi sadasya singda kathokpaga loinana thabak tawduna micham miyam gi punsida nungai yaifaba puraknaba hairi Odisha Vidhan Sabha gi Ningtham Mifam gi ngarang ahan banumita Rashtrapati na wangang khi mangna hai English ngani kuntra taruk Odisha semki basa hisa masurak pagaloinana Rajya si saukhatpa Rajya ma ohena bohana gadabani ngasi phongba pause singi maroiba pausingi damak hauzik Kshetrimayum Premchand leire Premchand Thagachari Nganthoi Purup tarukta ST status pibada Assam cabinet na yakre haina Sangai Express ta ahan be headline piduna fongle Pawasi Sangai Express English edition dana Assam cabinet na Purup tarukta ST status speaker basu Manipur government ti tumduna leiri haina headline pidi Angang na tamthina pubagi security force ta advisory issue tawkhre haina sanalai bagta ahan be headline pidi MCPCR na advisory issue pikibagi pawasi People's Chronicle amadi Ganphu Mail-su maroiba paw oina phongbu thengnare One Northeast Rally miyoi lakh kayana saruk yaduna pangthokre aikhoi punna leminarabadi mapangal kanba amatana tuhatpa ngamloi Northeast gi amatta oiba pangal thauna uthokpa matam yaure haiba headline asi naharol gi thodang pawchi gi ahan be headline ni ponufam pawchi gi ahan be headline asi MLA Dinganglung gangmaina phongnok kiba wafam Jalerungi lam khopchulakpa si achauba issue ma oire haiba headline asini Manipur University ki convocation kumja lising ani tara marida pangthokhraba matung haujuk fawba pangthoktriba karigino haina wahang hangba headline ase huyen lan pawgi ahan be headline ni International Polo gi final da Manipur amadi Colombia thengnaragani haiba headline ase Manipur Mail gi ahan be headline ni Tamelong Times da Amur Falcon Run lisingani kunmanga pangthokibagi paw headline piduna fongli Sangai Festival pangthok famda bom thamjina ba honaba KCP MFL gi miyoi ni haiba nupi yauna makhoi ahum security force na fare haiba pawasi Hills Hornbill Express ta maroiba pawoina phongbo thengnare Nganthoi Thagasari Premchand aroibada maroiba paw amuhanna Kaubru Singsang Parengda Lam Ekar Sama Humda Tharamba Popi Pambi Sing Security Force na Yanthatuna Manghankre Manipur Sangai Festival gi ngasi nipani janba numita tongan ba mafam singda nat ki oiba thorom sing yauna makhal mathel gi thorom kya pangthokani amasung UGC na leba sigi higher education institution singda matam sana parikya pangthokna ba amasung final degree amadi certificate na singba yanthokna ba khanghankre pauloi jare